ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯂꯥꯟꯕꯟ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯌꯦꯛꯅꯕ ꯑꯃꯠꯇꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯂꯩꯇꯅ ꯄꯥꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯃꯃꯩꯊꯪꯗ ꯌꯦꯛꯅꯕ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯂꯔꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯃꯗꯤ ꯀꯟꯕ ꯂꯥꯟꯕꯟ ꯑꯃ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯥꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯝꯂꯤꯕ ꯂꯥꯟꯕꯟ ꯑꯗꯣ ꯁꯥꯒꯠꯍꯜꯂꯝꯃꯤ꯫ ꯂꯥꯟꯕꯟ ꯑꯗꯣ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯛꯅꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯊꯝꯖꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯥꯟꯕꯟ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯂꯣꯠꯂꯒ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯍꯣꯖꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯂꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯡꯂꯝꯃꯤ꯫ "ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯍꯟꯕꯤꯌꯨꯕ, ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯊꯕꯛ ꯑꯃ ꯂꯩ", ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯂꯥꯟꯕꯟ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯇꯥꯏ, ꯑꯗꯨꯕꯨ ꯑꯌꯥꯕꯗꯣ ꯄꯤꯔꯛꯀꯗꯧꯕ ꯃꯥꯟꯗꯦ", ꯍꯥꯏꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯃꯩꯗ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯑꯃ ꯄꯤꯗꯨꯅ ꯆꯪꯕ ꯌꯥꯍꯟꯅꯅꯕ ꯋꯥꯅꯣꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯟꯇ꯭ꯔꯤꯅ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯕꯣꯔꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ "ꯐꯔꯦ, ꯁꯦꯟ ꯕꯣꯔꯥꯗꯣ ꯄꯤꯔꯣ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯣꯀꯣ", ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯟꯇ꯭ꯔꯤꯒꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯟꯕꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯗꯣꯝꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯂꯥꯟꯕꯟ ꯑꯁꯦ ꯀꯌꯥ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯕꯗꯨꯗ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯑꯗꯣꯝꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯀꯌꯥ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗ ꯂꯩ꯫ ꯑꯋꯣꯏꯕꯃꯛ ꯁꯣꯁꯥꯏꯇꯤ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯨꯞ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯁꯦ ꯃꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯧꯃꯤꯟꯅꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯣ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯏꯗꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫